अहानबदा मरुबा पाउसिंग पिजरे इम्फाल ईस्ट डिस्ट्रिक्ट की खामें लोकता कुकी मिलिटेंट सिंगना लांदारकपदा खुलंगाकपा मियोय अहुम सोकले स्टेट असिदसु भारत की हुफुद्रा मंगा सुबह रिपब्लिक डे की थौरम पांगथोखरे अमदी इम्फाल ईस्ट इम्फाल वेस्ट अमसुंग थौबाल डिस्ट्रिक्ट ngasi ayuk pung manga dagi numidang pung 10 fawba curfew kom thokle Bisnupur district ki oina numidang pung manga fawba duga Kakching district ki oina numidang pung 9 fawba kom thokle Mayam Mukurum Jare, ELITETV Manipur Pau Mideng Tabiri Basing Bo Sana Hemam Nataram Nok Jare, Hauzik Mapung Eba Pau Miam da Sandok na Pizare. Imphal East amadi Kangpokpi ki tainafam oiriba Kamen Lokching Sang dagi kuki militant singna ngasi ayok bom yaw na landarakpada maitay khulngakpa ahum sokle haukiba chay gi June taramari da kuki militant singna landarakpada khulngakpa miyoy mapan laikhidaba aduga tara henbana asok apan nangkiba Kamen Lokki thodok haina khangnakiba thodok adugi matung tha khara ingtapa hanjilaktuna hanagi punsida leiruraba matungda ngasi kuki militant singna Kamen Lokching Sang dagi mafam aduda khulngakliba singda akanba mongda landarakpadagi khulngakpa sing Kutok na kray. Tawdok adu Imphal East amadi Kangpokpi district ki lonaba Khundrakpam Kendra gi mafam ama oiriba Kamen Lok ki paring dalay diba Ramchandra Chingdol paring amadi Sadang Lokchow gi Chingsang da ngasi ayuk angan ba pung mga kaminit kontrarom taba at waitagi kuki militant singna attack chatharakibani kuki singna landarakpa da village volunteer ahum sokle tawdok adu da soklaba miyoy singado mai khong amadi nanganda nongmay maruna pankibani hauzik nungthil fawbada kutok na baleptre aha ki ahoy ho ai ye chu kalama ho doi le lap kan ka bang bola le dilam thawai utak na hiu le newo Kafe kenre. Cái viếng đâu nếu mà tăng kiểm lòng là mình này cũng hạt tiền nó phải được sẽ phải tiền một tổ quay bao mà lên namanya nggak yang kau jadi sengono soal mau wani lagi salo nggak tahu matandra ꯑꯩꯈꯣꯏꯅ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯀꯥꯃꯦꯟꯂꯣꯛ ꯄꯔꯤꯡꯗ ꯂꯩꯕ ꯑꯩꯈꯣꯏ ꯉꯁꯤ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯍꯧꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯩ ꯀꯥꯞꯊꯔꯛꯈꯤꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯑꯁꯤꯗ ꯈꯨꯜ ꯉꯥꯛꯇꯨꯅ ꯂꯩꯔꯤꯕ ꯃꯩꯇꯩ ꯚꯤꯂꯦꯖ ꯚꯣꯂꯨꯟꯇꯤꯌꯔ ꯍꯥꯏꯕ ꯇꯥꯔꯦ ꯚꯤꯂꯦꯖ ꯚꯣꯂꯨꯟꯇꯤꯌꯔ ꯑꯍꯨꯝ ꯁꯣꯛꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯆꯠꯊꯔꯛꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯎꯇꯣꯡꯂꯣꯛ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯔꯥꯝꯆꯟꯗ꯭ꯔ ꯆꯤꯡ ꯄꯔꯤꯡꯗ ꯆꯤꯡꯁꯥꯡ ꯄꯔꯤꯡꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯎꯇꯣꯡꯂꯣꯛ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯉꯁꯤ ꯑꯌꯨꯛ ꯑꯉꯟꯕ ꯄꯨꯡ 4ꯗꯒꯤ ꯍꯧꯅ ꯑꯀꯠ ꯑꯈꯝ ꯂꯩꯇꯅ ꯅꯣꯡꯃꯩ ꯀꯌꯥ ꯔꯥꯎꯟ ꯀꯌꯥꯃꯨꯛ ꯀꯥꯞꯁꯤꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯈꯨꯜ ꯉꯥꯛꯆꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯈꯨꯜ
khul ngak chadiba bds volunteer ahum sok ba lai kre sok laba miyo sing adu mamai da pan ba makhong da pan ma de managana pan ba na ching ba ke amorom su yauri adu makhata na ngasai ukta gi akhoi pung mari da gi hungna nomai kapna rakhi ba do hoji hoji mak su adu mak ngahak ngahak lep laga adu nomai kapna ba adu mak lep lai te adu makhata na akhoi sok laba miyo sing adu akhoi gi ambulance servicing adum mak puraga adu ma hojikti ngasai ge ti mathakta asok laba miyo sing adu putharak pa yadabna leirambani akhoi lambi khudong cha da khar leibna akhoi mathakta dumak leiraka putharak pa khudong cha da kya leiramba do hojik asok pa sing adu akhoi mafam asi yaura abaka anda akhoi gi ambulance servicing na pukhraga hoji hoji mak makhoi sing adu yamna ka hena sokpa mangna trasu amadi managanda paliba amadi kitang serious oina sokibna maram oiraga mo makhata ba treatment gidama afaba hospital da khoi pukhatuna akhoi gi ngasi gi thodok asida akhoi sokloba miyo sing adu ambulance ta pukhalaga akhoi laying naba ke akhoi pukre adu makhata na jo hoji hoji makti nomai adu makti kapnari adu nomai asi kyam kuina akhoi kapna gi kini habiti tambangam ji kaigina hamatam da akhoi kuki militant singi ma ke da gi sodum lepa laitana dumak kapsalakpa na chingba du akhoi gi maitai village volunteer sing so akhoi akhoi gi lam ngakchana ba haiduna makhoi na kaplak liban nomai sing akhoi gi defend of boy na nomai round camera su kapre aduna hiram asi gi matang da video journalist sing khinga boloi na from journalist case now elite news coming Manipur da so Bharat ki humfutra manga suba Republic Day ge thoram ngarang Imphal ge Kangla Fort ta March past contingent kayana saruk kyaduna pangthokre Manipur ge Governor Anusuya Uike na National Flag chingkhatuna thoram adu hodokke lenga kamadi lanai loisang ge tongan tongan ba March past contingent kayana saruk kya ki ba thoram adu da Chief Minister N Biren Singh Mahaki Cabinet Minister MLA Singh amadi tongan tongan ba maru oiba mioi kayana saruk kya ke thoram adu da mathau ningthina tawkiba police personnel kayada calendary amadi police ki medal award su Sinake. Security ki akan batraksin thorang galuni na Thobal district tasu district administration Thobal na senduna laibak asigi humfutra manga suba Republic Day celebration Thobal gi mini secretariat complex to pangthok ke palan thoramadu da district asigi deputy commissioner Ahantem Subasna national anthem galuni na jati asigi machohum gi firal atia da paihan ke masigi tungda Manipur Police Department IPS probationary officer oina Thaupuriba Prabhakar Pandena Parade commander oina Luchingba ningti zaraba March past contingent singe salami Deputy Commissioner na okay ngasigi Ganatantra Divas palan thoram gi athoiba mithung gi warol piduna Deputy Commissioner Ahantem Subasna hai Thobal district ase haukiba chai ani ahum ga yengnabada yamna ahongba leire district ase gi district administration amasung miyam gi marakta afaba mari thamdana hiram khudingmakta chaukhatpa district ama oiba ngamle maru oina haksel gi lamda district ase gi amatangai ba district hospital ase haukiba chai ase da mioi lak amaga lising taramanga chamapan ga mari futaret laying bangam ki masi mamang chahi singa yengnabada lising ni futaret headgat pangamle education sector dasu district asige mairoi sing chada chama pass to bangamle lambi sorok ki oina su district asi fauduna chatliba trans international highway asisu Manipur gi oina apiba schedule gi matam dake mangzauna na loishinduna miyam gi chathok tasin tawbada afaba lambi ama ohen bangamle haina fongdoke democracy sataba lebak amada leiriba praja singna phangiba right tuga aikhoigi democracy satpa akumba republic amu eriba bharat chaliba aikhoigi praja singna phangiba khudong jabasi khetnabasi aikhoine democracy satpa leba amu oirubagini aikhoigi manipur gi manungda Thobal district asida su aikhoi haukiba sahi ani ahum asida duki matik ahongba lae sarkar amasung prajaga Saklin nabadagi aikoi chaukhatpagi lamdi romda aikoi yam phadana sansalai haibasi
Jiribamdasu District Administration Jiribamna Sindana Humfudra Mangarak Suba Republic Day gi thoram Jiribam Higher Secondary gi Playground da pangthokre. Ngasi gi thoram da Jiribam gi Deputy Commissioner Krishna Kumar IAS na National Anthem ga loinana Jatiya se gi macho ahum gi firal atiya da paihan ke. Jiribam Civil Police 7 IRB amade 87 Battalion CRPF Manipur Fire Service Asa Worker ne chingba kaya gi March Past Contingent Singh Sarukya ki bathoram madada Jiribam gi Deputy Commissioner Krishna Kumar IAS na Jiribam da mathong ningthina tawba khangat laba department ki staff sing da appreciation certificate khutsina ki bagalunina miyam da health card all age pension na chingba so yenthoke. Those who are going to decide the future of our district, all those areas has to be identified, explored and developed, where each and everyone has to play a very important role. This would be a team effort where every pillar has its own equal weightage and importance. Dear friends, as we know that every election marks a new beginning and the renewal of India's hope and optimism. Security ki akan checks-in thoranga loinena Kakching District asu District Administration Kakching na sinduna leibak asige humfudra manga Suba Republic Day gi thoram ngarang Kakching DC Office Complex ta pangthokke District asige Deputy Commissioner Somorjit Salam na National Anthem ga loinena Jati asige machohum gi firal pai handuna pangthokki ba thoram aduda Kakching Police Station gi SDPO Premjit MPS na Parade Commander oiduna Manipur Police VDF amadi Traffic ki contingent ahum na chatkiba March Past ki salute Deputy Commissioner da okay Palan thoram asige loishilakpada Deputy Commissioner na sarukya kiba March Past contingent ahum yauna District Administration asige makhada leiba lenga ki tongan baloi sangsing amade Kakching District ki manung dalaiba lanai loisang singe masagi mathau masak khangba miyoi sing the appreciation certificate sing piduna ikai khumna buod ke thoramadu da District asige SPTH Vikramjit ADM BSF ki officer sing atai civil amade uniform ki makok thongba official kayana sarukya ke thoramadu da athoiba mitung oi ki ba DC Kakching Somorjit Salam na miyam da humfudra manga Suba Republic Day yaifa pauza kaya supiki and all alike to make our country a developed and a powerful nation. We need to train ourselves for the future in such skills that will be future ready. Each of us work hard to achieve the dream of a self-reliant Atmanirbhar Bharat. Bisnupur District ki oinasu District Administration Bisnupur na sindana humfudra mangarak Suba Republic Day gi thoram ngarang New Mini Secretariat Complex Bisnupur da pangthokre thoram aduda DC Bisnupur L Bikram SP Bisnupur K Megachandra ADN Bisnupur H Bobby Additional SP Satyam Takelambam Additional SP Amarjit Lamabam CMO Bisnupur Dr. L Raichandra District Hospital Bisnupur gi Medical Superintendent Dr. K Saitabala DSWO Jyotis Nongmai Kapam PhD ki Executive Engineer Rambo Puyam amade atay makok thongba official singsu sarukya ke thoramadu da DC Bisnupur L Bikram na fongdok kibada leibak ama chaukat pada education system fagat hanba yamna maru oi district asige oinasu yumthong khudingi tap water pithakna ba honari amade tongan ba chaukat tharang sing maipak na changsin bangamni haina su fongdok ke Program Implementation Unit 1 and 2 of Bisnupur District. Several roads and bridges construction have been undertaken. To name a few, road construction of Asokopi to Otsingo Mamang, Urayangbi Thongka to Chairen, Sagang Suknu Road to Wamu Makam, Sagang Suknu Road to Laingogi, Dampi, National Highway 150 Chomlogi to Pubala Awam, Kaibul Kaina Bazar to Sendra, bridge construction over Unjarok River at Otsingbum Mamang, construction of bridge over Kodak River, construction of bridge over Nagaram River, construction of bridge over Manipur River, construction of bridge over Ungamal River, construction of bridge over Puka River.
Manipur da hojik oirakliba phibam masida leisabi singna kari karamba thodang loba yagadagi haibagi matangda Thobal amasung Kakching district apunba leisabi singgi oiba watanabagi mifam ama lakliba January 18 gi ayuk pung 13 da Kakching da pangthoklagani hairi mifam adu Thobal amasung Kakching district apunba lupki ayaba matung ina district ani asigi leisabi singna sinduna pangthokadabani hiram asigi matangda ngasi Thobal district ki wangbal da pangthokpa Paugi mifam amada Sofia Khondongbam Kaubi leisabi amana fongdorakpada iramdam Manipur asida thokliba lana sina maram oiraga mai chakli masida iramdam asibu kanbada lamdam asigi ningol sing tumina leishinba yaraktaba matam adu oire maram asina lamdam asigi lekai da khunda leiriba leisabi sing punsinduna kari karamba thodang lawgadage haibadu khananabagi tangai fadaba lei haina fongdokki Jodi iramdam Manipur asi mai jakleba adu iramdam sida thingnari ba lana sida Amdam masigi ningol lobi singa si tumina lesinba yarakta ba iramdam masibu kannabagi mana kannabagi damakta aikoi ji tumina leiba yarakta bana marak oirakanda lamlamda hojik leisabi mayam tholaga ateng pangnaba aikoi goiba thodang launabagi thapui reiba singa si punda punchinarakanda Kakching amasung Thawal district ta leibiriba leisabi khudingmakna amata oiba punchilakanda lakliba January gi tang 30 ga bathoida Kakching amasung Thawal district apunbagi leibiriba leisabi khudingmakki oiba watanabagi Mifama pangtok kadawri hari mifama sida iramdam masida leibiriba esa ningol khudingmakna amoto ina punsina dona koi khudingmak saruk yamina si aiba apil Paumi singa unabada saruk yakibi hena athokpamna fongdorakpada Manipur gi saktam kaibe yaroi haina thengnari balana sida Thobal amasung Kakching district ki leisabi singsu angamba thodang lawduna lakli adubu masina mapung fabadi natte maram masina mifam masida aikoi khudingmakna saruk yamina duna kari thodang lawba yabage haibadu khanani nabaki mathau tarakle maram masina district ani asida leiriba leisabi khudingmakna mifam masida saruk yabiu hainasu hena athokpamna apil torake Thobal amasung Kakching district ani gi Kachin koya da lariba leisabi pumna malakuna kari tawba yadage hoi hauji akhoi thodang de loina lawminare lawe haiduna jusina di sufficient obenate aduduna sida akhoi kai tawba ya de habado phajana tanaraga amtang wa tanabagi thoramasi saru yabiyo haina nishingjari akhoi gi markai dagi ado akhoi na sije sinja dori je Kakching da sinja gani aduga akhoi na habi bada takdal gi members ni yabirakuna akhoi isigi mifam ma sinjabani aduduna Thobal amasung Kakching district ki ani da lariba leisabi pumna mamta lakuna wa tanabagi thoramasi kakhubne habo ngasi Jenims ki director Dr. Deven Laishram na ambulance sama mahaki apokpa leikidraba Laishram iboyai magi mingda Singjamai Tulilong United Club Organization da donation toropada organization asina thagat pa fongdorakli lamdamase ki darkar oibada seasonaba donation torakpa sigamari lenana Singjamai Tulilong United Clubs Organization ki office bearer singna Jenims ki director Dr. Deven bu thagat pa fongdorakpa galunena hairi ba mating asina lamdamse ki thodok kaya da kanaba pigani haina fongdorakli Moreda Lady Bus State Police Leiba Yaroi Haiduna Kuki Nupi Sing Amade Mairoi Singna Moreda Kongjang Changsin Kre Masing Yamlabam Yui Sing Toklaktuna Moreda Santi Hanjilaknaba Mafam Madudagi Commando Halan Kikadabani Haibane Chingba Wahai Sing Thaba Play Card Sing Season K Ningsing Bayabadi Moreda Mathau Tauduna Leiba State Police Singda Kuki Militant Sing Alandarakpadagi Asok Apan Asi Ana Yauba Pamdaba Tautok Sing Tokpa Laikibadagi Matam Kuina Curfew Thamzinduna Lakibani Mafam Maduda Ngasi Ayuk Pung Taruktagi Ayuk Pung Nipan Foba Curfew Thokibani adubo curfew matam loiraba fawba protest ti adumak chathake Manipur gi hausi koiriba phiba masigi matangda ITLF ki oiba mifam amanga si pangthokpaga loinana tongan ba warep mapan lawkre warep singadu gi manungda Joy United Country ama sembagi wafam su amadi hausik leiriba kuki gi MLA tara asi resign tawgadabani haiba wafam yauri ITLF Free Public Consultation Declaration 27 January 2024 For our future political way forward, the Mizoram government should be approached. 2. We cannot be under the government who kill, destroy all church and properties, who separated us physically and demographically, and also who took an oath under the militia group Arambai Tingle. Center should directly administer
as from Delhi. 3. Objection to FMR. 4. To continue any form of agitation and action as per the needs arise. 5. To support and cooperate with any plans, projects and policies made by ITLF to strengthen our movement. 6. Shu should not sign for the integrity of Manipur and stand firm with our demand for unity with legislature. 7. For our future political movement, meeting with Shu groups and our MLAs should be here with the initiative of Joe United as soon as possible. Lamdam asigi freedom fighter Rani Gaideniu ki chamaga supna mapan suba mapok kuman thoram ngarang chingmairong da leiba Rani Gaideniu complex ta pangthokre thoram aduda lamdam asigi governor yauna makok thongba official kaya amadi lamdam asigi CSO singi luchingba kayana Rani Gaideniu ki mitamda leisu katuna ikai khumna ba utke thoram aduga mari leinana Kabui Mother Association ge general secretary Ranjita Golmaina phongdarakpada hojik lamdam asida tangdu leita daba phiba mamada leiriba ase lamdam asigi athobi Rani Gaideniu ki mapok kumon lakpa asida Hanagom na tangdu leitaba ingchuk palamda mama oirasino haina phongdokhe Mapi mapa oireba honorable chief minister nadi handak 2024 sidiri state ki thakta pangthok si haibna dubo lebak thiba thodo asina pangthokpadi chawnadi pangthokpa ngamdre adu oiragasu hoje ngahak ki mamang sita pung tara nangna ba aikoi gi Manipur ki lady governor madam Anusia Yukesu Yorkani hai mai mafam sida hai manam lei manam kapige haidun adus matakta aikoi leipaksi ko honorable CM mantri MLA mayam su lag imai mafam ikai khun utchage hai pa pau pibire adugi damakta aikoi ge Kabui Mother Association kama Manipur ke maikai digi asuk kimatik yamna nungai jaba phongdoi adugi su matakta pung tara matu aida aikoi leipak asigi CSO mayam amasu imai mafam da hai manam lei manam katpa lakjagani hai pasi pau pibirakuse yamna nungai aduna ima Rani Gaideniu gi chamaga mapan suba mapu kumo lakpasida ngasi aikoi ge leipak sida community masen hana sunaba amadi nungsinaba puraktaba tangdu leitadba mayamse ima gi 109 gi chamaga mapan suba birthday asina aikoi ima leipak se tangdu leitaba ingchikpa nungsina na thaini gi mausa gi type ta leiba oirasnu haibasi press media ki thong haijab Paugi marak thana ten break amalo minase Shark India, build your future with us. Admission opened. Book your seat for February 2024 winter intake. Study MBBS in Kazakhstan. Why study in Kazakhstan? Safe country, affordable fees with best quality education, hostel and maize with Indian food, recognized by NMC or MCI, World Health Organization and European Union. More than 5,000 Indian students studied. NEET pass and uncleared NEET students can apply. Condition apply. Assure admissions in top medical university of Kazakhstan. Contact 8368133941 9862269004. Thawiban Karabam Lekai near NYK Club, Imphal West, Manipur, India. Hello kids, 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 hello kids. Very nice, beautiful, colorful, colorful, rosy, rosy, cozy, cozy, wonderful, wonderful. Hello kids, 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 hello kids. Welcome you all to UNAPO School Chanum, Imphal East, a fully residential school ranked Manipur #1 in All India School Ranking Awards 2023-24 by Education World in Co-Education Boarding School category. Academic session for 2024-25 will begin on 1st April 2024. Registrations are open for classes 4 to 9
Hurry up for registration. Gear up for the future with Quantum University. Write your success story with our new age programs that shall be amongst the top 3 most rewarding careers in India and across the globe in the next decade. One of the reasons why Quantum is a leading private university in India is these world-class partnerships which makes it stand out among the rest. Shark India, build your future with us. Admission opened. Book your seat for February 2024 winter intake. Study MBBS in Kazakhstan. Why study in Kazakhstan? Safe country. Affordable fees with best quality education. Hostel and maize with Indian food. Recognized by NMC or MCI, World Health Organizations and European Union. More than 5,000 Indian students studied. NEET pass and uncleared NEET students can apply. Condition apply. Assure admissions in top medical university of Kazakhstan. Contact 8368133941 9862269004. Thangweban Karabam Laikai near NYK Club, Imphal West, Manipur, India. Hello kids, 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 hello kids. Break ki matungda mayam mutaram nokchari makhata ba pauk sing mupizare. Manipur Hill Areas Acquisition of Chief Right Act English amaga chamapan humfut taret pass tokiba chai yang kai taret helabasu ngasi fawba mapung fana chatna dabana kuki singna ning khatam na tawning ba torok padage irang ngasi oirakpani haina RPI Atwali gi National Secretary Maheshwar Thonawjamna phongdokre kai sampata leiba ma ki yumda pangthokpa pawgi mi famamada wafam asi phongdokhibani mahakna makata aduna hai Manipur khaktana tana Myanmar amadi atai state kayada hereditary chieftainship asi chatnaduna laklami adubo Nagaland Mizoram Tripura yauna atai state singdagi hairiba chieftainship asi lokthok Manipur mapung faba democracy ama chatna hanba amade village chief sing matik chaba process ta khanba amade village chief amagi power mapung fana piduna ngasi sulakli adubo Manipur dadi maru oina kuki taba khul singda hairiba hereditary chieftainship asi hauzik fawba adumak chatna duna lakli hauzik su Myanmar dagi narol da changsilakpa illegal immigrant oiriba kuki singna Manipur da laktuna yum khara punsilaga khul ama hekta semba madu da sunatana khul adugi ningthauni hairiba mioyaduna khutlai paiba lanmi hekta linkhatpa asiguma kaya sinangasidi kuki singi oina yumna khudingi lalholup leibagi phibam amada lakle pumnamak asidagi athubada ngakthoknaba kuki illegal immigrant singdagi hereditary chieftainship asi lokthoknaba hairiba act asi athuba matamda chananaba lengak asina thabak paikhatpiu haina mahakna makhata ke wahantuk lehenbiu aduga ek losu pass tawraga leirabanina sigi ek si mapung phana khoi Manipur da chanahanbiu all north state ta hereditary chieftainship si lokthokrabani masa masa gi ek dugi matung ina haitare akoi Manipur da huji leirami bise karigino kanana soirami bano soiraga lakpaine koi huji wari base huji su sum yengaga leidori bra sigum asoi myam se isagi power da phudok piu chap chaba ainogi matung ina pasu tawgraba pot amo ek amo loiramnina phudok piu aduga sori myam sem semdok piu aduga tangdu leitaba state ama imaleba ama oinabagi damakta aduna akoina sum una khangna khangjana daba leiragadi hana dagi huji pibom soi basidagi hena pibom solak basu yai aduna huji leiringai sida apataba mayam sori ba mayam akidi mokoina mapane chanchala kuki illegal immigrants te tawriba mayam se si pula amtan semdo ongna bhona sin haijari Maharaj Kulachandrana Laikhidabagi Chai Marifudara Suba Kumon Thoram Ngasi Kaisam Pataleba Ipsagi Officer Justice Committee on Anglo-Manipuri War English Chanipan Marifudara Matoi Martyrs and Freedom Fighters of Kanglei Park Amasung Ningthem Chat Ningsing Loop Anina Kutsam Naduna Pang Tokre Thoramadada Atoba Singi Mapamda Haile Katuna Ikai Kumnaba Udke Ningsing Bayai British Lengak na Bharat Pumbagi Saruk Kudum Chanduna Assam Foba Makoina Loi Chanlaba Matamduda Burma Laibaku British Singna Mayok Nabada Wagadaba Maramna Manipur Bus Sambal Oina Kaduna Thami Ahum Suba Treaty of Yandabuda
Britishna Burma bu khudum chan krabada makoina loi chan laba leibak ani haibade Bharat amasung Burma ani ki marakta maning tamba Manipur na sambal oiba adu pamlaktabadage makoi gi lalon itik amasung aron athupta khudong chana bagi damak Manipur bu makoi gi khubam numda thamna bagi damak lengak londa khut thingzelaktuna malem gi lan gi kangnon kaina Manipur bu khudum chan ki haina fongdorakle Handak Manipur lengak na fong kiba final electoral roll da kuki jo sing na taba mapam sing da kahena voter lista miyoi kayama yausilak kiba ase yellow mi furup singi mathakta achoba sing narakpa mani haina Meitei Tribe Union Youth Wing samadi MIYC gi apun ba cherol na fong dorakle lup asina thadorakpa cherol asina hai Myanmar amadi Bangladesh gi Haizilakpa refugee singna aikoigi rajniti yumpham amadi leifam hingbagi senmit londa mitop singna munduna laurakpagi mayek laraba khudam amani asigumba singna rakliba kaya se tampakta leidiba Meitei khaktana thingnagadaba natte masi yelhomi oiriba chingmi tami aikoi puna Tengnana minagadabani Piba masida hauzik fawba lengak amadi miyamna ningaidana leithoktuna leiba matam natre tanfam asida tumina leiba taragadi poknafam lamdam masida aikoigi khongdafam leirakloi haina fongdokladuna kuki jona taba Churachandpur Kangpokpi fair zola made tengnopal na chingbada mitop kaya hana leiramba changdagi atenba matamgi manungda mising kayana hengalaktuna voter lista ising ichawgumna mising yam khalakle Churachandpur na voter lista miyoi lak ama ising Chanipanga kunga taret ka kuntragani toy oiduna khwaidagi wangba Manipur gi district ama oirakle Kangpokpina lak ama lising kuntraga mangaga humfu humdoi fair zone lising kuntraga mari chanipanga mari futara taret oiduna hana oiramdaba mawongda ka hena voter list yausilakle hairiba mafam singa sida anoba khul listing amaga chatrukram hengalakre English aniga supna tarama thoigi census ta apunba miyoi singe chada tarataruk oiramba kuki singna English aniga supna kunga ma thoigi census ta chada kuntra yorakre malem gi oina leibaki luraba tanfam kaya da sutnupi singna chauba thaudang kaya lauduna lakhi hairaduna aikoi isa kanjanabagi damak changsinliba khongjangda Meitei na ST list ta chanba haiba khongjang asidasu achauba thaudang lauminasi haina fongdorakle Wangkai angom leikai yongnan leirak kaithel asangbi amadi ayang paligi leisabi singna Imphal East ki Sinam Khulda nongmada changraba yadraba polam sing mateng pangkre mateng pangbada da saruk yakiba miyoi amana fongdorakpada lamdam asida thokliba irang asina miyoi kaya leikidre yum amadi lanthum kaya amangata thokhanduna miyoi kaya ngasi fawba relief camp sing da changzafam lautuna leidiba ase yamna laibak thibani paliba lengak asina lamdam asibu mausagi punsida amuk hanna hanjelaknaba athuba matamda honabiyo haina fongdorakle Kuki narco terrorist singna landarakuna ngamkai da singna rakliba sibongak na bagidamak nongpok mai kay gyoina Universal Friendship Organization na sponsor tawduna hangdokliba nongpok pana tengol lakpa loisyangda ngarang awang lamlay leisabi group na nongmada changdraba yadraba polam sing pangbirak pabu thagat pa fongdorakli ada kay hay nako aw ichinaw may amsu anay yawdana sana jikta kaydana singam yawdana leido oy biba isona sa thawzan tibi sinoba Universal Friendship Organization gi chei khudinge pangthok tuna UFO gi foundation day gi thoramadak chei gi oina ngarang central headquarter haipok the annual free member fee collection tawbaga loinena achamba chakle namaga pangthokre ngarang pangthokiba mi famada lamdam asida thokliba irang asida awaba chei theng nangliba sigi matang dasu kupna khana kibaga loinena nauna thaupuga da basing su khan ki hairi UFO की फाउंडेशन दे नुमित असिदा अखोगी इरक्तगी जनरल सेक्रेटरी सिंह अमसुंग इंस्ट्रक्टर सिंह की ओइबा फम खरा अखोई ऑर्डर थोकजै अखोगी ऑर्गेनाइजेशन सिगी नौना थोकपुबिरिबा वाइस प्रेसिडेंट ना हाइबा वाइस प्रेसिडेंट ना थोकबिबा ऑर्डर सी अखोई चिनाव लेंबिरिबा मयांगी मफमदा अखोई मयांगी मांगदा अखोई ऑर्डर सिंह असि अखोई सेक्रेटरी सिंह ना हाइबा ऑर्डर कॉपी सिंह असि Thasigi tarani thoida Sendra VDF outpost mathau toramba oina momocha singna masagi anaba manamaram oiraga leikidabada Bishnupur District BDF Welfare Association na leikidrabagi imongda SP Bishnupur Mega Chandra MPS ki meeting makhada welfare sigi chairman Satyam Takelambam MPS ASP galonina lupa lak amaga listing yang kai mateng pangkre hairi
Humfudra Manga Suba Republic Day Thoramgamari Lenina DC Banglo Babu Parada Pangthokiba Ayushman Bharat Pradhan Mantri Jan Arogya Yojana gi Makhada Lamdam asida Leidiba Mathong Ningthina Pangthokpa Hospital Sing Khangatpada Ras Medicitina Best Private Hospital Award ki mana pirakre Lemjoningai Oidaba Sakangche du Deputy Commissioner Imphal West TH Kiran Kumar IAS na Ras Medicity ki Chairman and Managing Director Haubizam Rajan Singh da Kutsinake India da hoki bapung kun mari asida nauna COVID-19 ge positive case chamaga mari fudara nipan lakhi baga loinena India da apun active case masing lising amaga chatret ko humfu mari da hantarakhi baga loinena miyoi ahum lekhidre active case ki masing asi maru oina Kerala Karnataka Tamil Nadu Maharashtra Goa Puducherry Gujarat Telangana Punjab amadi Delhi da kahena hengalakhi bani haina health ministry gi data da utle Goa Kerala amadi Maharashtra da COVID-19 gi JN1 gi subvariant case chamaga ko kuntra taruksu thengna ki balai krabani India the active case masing kahena engalak pasida lengakna checks thaurang lokhat poina India ge stats sing ge COVID positive test swabs tharakna bakhangan ki balai krabani Imphal East, Imphal West amasung Thoubal District ngasi ayuk pung mga dagi numidang pung tara fauba curfew komthokle Kaching District yun numidang pung nipan fauba duka Bistupur District yun numidang pung mga fauba curfew komthokle Curfew komthokle ngay manung da kay telamadi dukan sing thong hangna ke nambidami adumak trana ke nong madachang daba yadraba polam sing curfew komthokle ngay manung da miyam na laysina ke ELITETV News Channel asigi oina miyam na email gi khutang da ipau thabirak pamatam da email address info@elitetv.in da thabirak na bakangan jari masidas natana ELITETV da ipau phone na bigi oina phone number 9402890982 da ipau phone birak na bakangan jari miyam na so ELITETV gi YouTube channel Facebook page Instagram amadi X ta so follow to bina bakangan jari Loisilakpada maruiba pau sing amuk pizari Imphal East District ke Khame Lokta Kuki Militant Signal Landarak pada Khulngakpa miyoi ahum sokle. State asida so Bharat ki Humfudra Manga Suba Republic Day ki thorom pangthokre. Amadi Imphal East, Imphal West amasung Thoubal District ang ngasi ayok pong mga dagi numidang pong tara fauba curfew komthokle Bistupur District yun numidang pong mga fauba duga Kaching District yun numidang pong nipan fauba komthokle Hauzik fauba na ELITETV na sandok chaba Manipuri pong mga gipaw matang sa loishin jare numidang pong nipan makayda mok ahen bapaw galoy na amok fang biragani Hauzik fauba na mideng tabi riba pom na magpo amok kahana kurum jare